Nong Khajiktang Tabaga IMPHAL MOREH LAMBI gi SINGJAMEI parking dagi KAKWA BAZAR PHAOBA asi Eshing Thumjinba asina LAMBI gi nak yeta LEIBA Meeyam Da Khudong Chadaba kaya Mayoknahalle HIRAM asigi matang da TOMTV gi staff reporter SAGOLSHEM HEMCHANDRA amasung video journalist WAHENGBAM MAHESH ki AKHANNABA PAODAM ama National Highway number 102 IMPHAL MOREH Taba LAMBI asi aduki matik Khudong Chadaba lambi amada leire haibasi mayamna khangnaraba wafam ni hariba lambi asida Singjamei dagi na KAKWA phauda leiriba marak asida lambi ka hena fatabadagi miyam da awaba kaya mayoknaring echeraga sida nong hek chubaga ising thumbagi thaba asisu mamang haktaktagi chathaduna lakli hojiksu ngarang ahingda chukhiba nong aduna maram oraga KAKWA asem laikai dagi na KAKWA bazar phauki leiriba lambi paring asi Eshing Thumjinduna gari achat awongda ka hena Khudong Chadaba sing Mayoknahalle gari macha tongduna lakpa mioi kaya ising asida manungda akoda tong leiba kaya adu udabana maram oraga gari tusinba gari sokpa hakchang sokpa na chingba kaya thodok kaya su thokre ising jawba ngarangi nong khara taba sida thumiba ising mayam je ngasi dagi wasu natte ado hanjan haimandana ijui kaire ado amungso tum haininge pendabanina sigi lamen je meloni brahmaroni ado ki mati mele mandi yam gra balamni sali balamni aba haibadi kendra sida akoina langthaban kendra ni sona thongju kendra ni sisu mandi lai bane mami manna uri bane nungti ki sali bane hanna mata yengbide ado khoira dum wajai tawbodo bo khoina ngasi dum sengjare pataugi myam je ado khangde kari haidoino khoi haibam khangaktre adana hauji yam wana bibam da leire kathen ju pham da bayade adagi imung ju selame akhoi ne boy ye adagi nang boy ka du selama ga tholai ne khoi tholai je adana khangde kari haidoino yengbigina yengbiro la khangre khoi di selen kan myam hai gare yengda bayaro thuna yengbiyo na sarkar je pham da hajeri adu hai bana tara ne kasu hai ninga ju lai jade mamin na tam loi ura bani ising kaya thumdana ngarang lep yaudana yumda kaya changdana imung changya daba mi kaya ama laikai sida thangna chorong mani ngamang loi thumdana lei baudane kana gumam tana lagane loi kai dauri si kai yotawena sarkar gi mai gi kana ma da yeng balaite si de thulla bani si thulla bagi pau da haragane kasu yeng dawdi laite adu bu yeng daba yaroena khoi yang ware thoma gi jena hajeri hariba lambi asi khakta natana Singjamei thongam laikai dagi laklaga KAKWA bazar taba lambi oriba langthabal kendra gi manung chanba lambi asi su ka hena phattana leiriba dugi mathakta nong ngarang chokhiba nong aduna Eshing Thumjin khibadagi madugi lambi eduda chatliba miyamna lambi dugi akoda tong leiba khangdaba miyoi sing adu gari thaujeluba matamda gari tuba gari asopan nangba miyoi asopan nangba ising da tasinba thabak chatpa yadaba thodok kaya leptana mafam sida thoktuna lakli nong hek tabagane nong tabada dum ising chawba sab manareba khoi sije lambi su yam phatreba khoi je aduga gari mayam sisu akoi ye kano tusanba khochanba ising chawrabanina akul atong nu khangdrabanina adumaina dum kudung thiba yam thoknareba saisida lambi di mamang su thummabani sona yam laeba lambi je khoi gi handaki nong taba sida gi di adum tawre khoi len ta gi matung sidai di adum yam thina akoi si lambi si nungai tareba yamna adum ising di nong taba ngarang nong taba ne ba khuji khok chaw gi se khoi si je aduna gari mayam se satpade di yam nungai te lambi je khoi kitang yengan ninge ba khoi di lambi cheman ninge ba kitang lambi si mafam je matik se KAKWA yom dai matik se yamna thina kudung thiba oire ba ngasi ising chaw thokli ba sing ngasi ngarang khata thokpa ising chaw na te ngarang chukhiba nong aduna khata thokpa ising na te hariba mafam sida tatna nong hek chukhibaga Eshing Thumjin bagi lambi Eshing Thumjin bagi thaba si tatna adumak thoktuna laklaba wafam amani hariba mafam asida leiriba miyoi sing nasu lenga asigi mari leinaba maikai dagi permanent oiba solution ama bibiu haibagi apam sing adu phongdorakhi hariba mafam sida thengnariba miyamna thengnariba Khudong Chadaba sing asi athuba matamda kohon biu haibasi laikai sida khundariba miyam asigi maikai dagi phongdoknarakli hiram asigi matangda camera person Mahesh kalona Times of Manipur ki damak paudam jari HEMCHANDRA SAGOLSHEM KAKWA IMPHAL